Manipur Top Trending News na tungan ba reliable source hindi ko charga. Matamatang oiba maru oiba ipausing tatuk na kangan jari. Ngasi July gi tarik ama Wednesday nimit ki maru oiba ipausing gi headline pijari. Ahan headline da nongsum gi nupi singna kaptuna pamai ni lusingba UNLF ki kedasing chat khidena ba thinglu basu yar gas kaplaga puthorkhre. Mamit tagi mapi tana chat khidena ba athing bapi kiba kunja taruk lom asok opan nangkhre. Naga CSO singi economic blockade nam thekna ba changsilakiba Khunjasing security na tiar gas sale sing kaptuna tangkhai khre. Naga Youth Front volunteer singna akan bawahum hongdorkli sahi kun khaktak ngairibi rap victim nupi macha ama police station da mai thaduna sijakre. Police station gi officer in charge suspend tawkhre. Masa gi sahi humdra humdoi subudagi sonduna hill chair da court karak lamba ahal ama abnormal oibi nupi macha ama ikai khumna mahan bagi maralda fado pikre. Illegal immigrants gi mayokta chathagada lalong sing hogdokna ba Amit na DGP sing koukhre. Naga micham taruk hatpada chenaba sing phadringaida parengba unthaksu asi bhaksang ama leramle. Ngasi dagi Manipur lenga ki employee singna thabak lepai khongjang changsilagani sarat pau sandokna pijari ahan ba pauda nongsum gi nupi singna kaptuna pambai ni lusingba UNLF ki keda sing chatkidana ba thinglabasu air gas kaplaga puthokre. Mamit tagi mapi tana chatkidana ba athing bapi kiba khunja taruklom asok apan hore hari. Infal is ki nongsumda lerki ba Manipur amadi Union lenga ke peace agreement kujek pinaraki ba pambai ni lusingba United National Liberation Front UNLF ki lanmi singlup Manipur People Army MPA gi keda singbu mapum asidagi hongdokhan khragani hairakpadagi ngarang nahandagi hauna nongsum amasung okoibagi Khunjasing maru oina nupi singna lenga ki thorang asigi mayokta yaning da phongdoktuna akan ba Khunjasing sangsilakhrabasu ngasi mapum asida lerki ba lalhorup asigi keda sing putokiduna Thawbal district ki ingawrokta leiba makoigi designated camp tamna pukre. Lalhorup asigi keda singna nongsum khantana tanam akoibagi khulgi Khunjasing busu ngaksen bagi thogdang lawlibani hairaduna makoibu mapum asidagi lotokiba haibasi amuk hanna khulsing asida udong tiba thogdoksing thor nabagi lambi yarpagum thokani hairaduna Khunjasing gi martagi maru oina nongsum gi miyamna makoibu pukidina ba akanba khongjang changsilakibani adubu nongsum miyam gi mittagi sintharkpa kaina bagi pirang singbu tiar gas amasung mo bomb singna tankhairaga keda sing puthokre. Keda sing chatkidana ba nongsum amadi uyingpokpi yauna manakna pada laiba Khunjasing gi miyamna ayuk angan bagi hauduna lambi thatuna laiki markida state police force amadi RAF central force gi yamlaba personnel sing mafum adu lakuna pamdaba thogdok thoktana ba chaithokna laiki khongjang changsilba singna lambi thingduna thambadagi makoibu tankhaina phonabada security na tiar gas smoke bomb kabada mioi taruk rom asok apan nangki hai amaromdana pambaina lusingba UNLF na leramba nongsum gi mafum aduda tarasuba IRB gi personnel sing ngasi yorokuna miyambu ngaksena bagi thabak lokhotkre. Pambaina lusingba UNLF ki lanmi sing camp adudagi thorokpada mafum adugi ima ibel singna jakhinu haina kaptuna thingna phonaki mafum adugi ima singa security force ka chauna mukna bathoki security gi force singa muknar matung pambaina lusingba UNLF ki keda sing amadi ima ibel singa wai sanabadagi wana thangda lanmi singbu mafum adudagi ima singna thamoi sokna kaptuna uyongpok mamang lekai fawa thindokpiraki thajaba yaba mafum dei phang pawgi matung ina kumja 2023 gi November da India lenga amadi Manipur lenga ka peace agreement kuyek pinakiba pambaina lusingba UNLF ki designated camp Kaksing district ki Kaksing khunauda ama aduga Thawbal district ki ingawrokta ama leihairi handak pangthokiba Manipur gi assembly mifamda home minister Govindas Konthokjam gi wafumna pungokibagi matung ina pambaina lusingba UNLF ki verify tarba kedar lising amaga chamri kuntraga mangalei hakibani makha tarpada illegal immigrants gi mayokta chathagadaba lalong sing hogdokna ba Amit na DGP sing koukhre hari. Laipa asida mayoknariba illegal immigrants gi mayokta lokotpam thokpa thabak sing lokotna ba Union Home Minister Amit na tha asigi mapanda state punamaki DGP sing lakna ba khankhre. Nomit asida New Delhi da mifam ama pangtolga khutsamnana laipak sin bathungna chathagadaba illegal immigrant sing mayokna ba thoksil hogdokani. Thabak asina illegal immigrant sing changsilakpa amasung khundalai ta bagi thabak sing yengsingani hari mifam asida Intelligence Bureau, Research and Analysis Wing, Enforcement Directorate, National Investigation Agency amasung atopa Central Security Agency singsu saruk yagani hari. Masagi sahi humdrag humdoi subadagi sonduna hill chiada court karak lamlaba ahal ama abnormal obi nupi ama ikai khumnaba mahan bagi maralda fadok pikre ko na fadok pire haiduna lautholakpada masa laktabadagi lelong PS ki khuthangda warrant of arrest issue tokre hari. Masana sahi humpurom surukpa kumja 2013 da sahi nauribi nupi macha amabu ikai khumnaba mahan biki ba mioi ama thaudu aski matangda police na lokalapa case ki matung ina kota wild chatharakpada hojikna masagi sahi humdrago doi surutna masa soksilpadagi tha asigi taraga mathoida hill chiada court karak lamlabasu ngasi mahaku case asigi wild gi matung ina maralere haiduna
हादोक पीबदा मसा लाक्तबदगी लिलोंग पुलिस स्टेशन की ऑफिसर इंचार्ज की खुथांगदा वारंट ऑफ अरेस्ट इशू तौखरे हैरी मसाकी सही हुंपु सुरकपदा abnormal oibi nupi macha amabu hanjin hanjin ikai khumraba mahan bikiba ahal asigi maming MD Kora sahi umdraga humdoi apokpa laikidaba L iboton kawi lilong PS ki manung chanba lilong sagomsang sukla pawangdagi lilong jingthamda larakiba mioi ni hairi haudo si matangda nupi macha asigi apokpina thobal PS da complaint report ama file tarkibani complainant na police da wakat kibada January 19 2013 gi nungtil pung mariga makhairom tarpada mahakna tabak surga mayumda halakpada mahaki abnormal oibi nupi machabu MD Kora kauba nauna muslim olakpa masagi sahi kumpurom suraba lilong sagomsang sukla karongdaki halasina complainant ki imungda atopa miosing leitringa gi khudong chaba loduna mahaki masana pibu ikai khumnaba mahan biram bani hairi MD Kora hari bimi asi masakhangi amasung complainant ki laikai oiriba khul haye logbook idiga manakta haukiba matam singda sakni phiniba amasung makhoi gi khulda changjapum launabagi damak toin lakiba mioi hairi amaromdana Naga CSO singi economic blockade nam theknaba changsilakiba Khunjasing security na tear gas sales sing kapna tanthokre Naga youth volunteer singa akan bawahum sing thamlakli Naga micham tarpu fadna pukhraga matungda mi hat thina hatok lamabu akan bamuong de yaning daba phongdokna United Naga Council UNC gi makhada laiba Naga CSO sing amasung miyamna mamang thagi taraga taruk tagi National Highway number 2 yauna kuki zona tabahum singda laiba lambi singda changsilakiba economic blockade ki khongjang namkhainaba thomjilakiba Khunjasing security na tear gas sale sing bakapna tankhaikhre economic blockade asigi marking asi Kangkokpi district ki Gavify Damdai Christian College da kuki zona Ponchinba Phurup ki mioi sing Ponchinduna mifum ama pangthoki mifum aduna lowba war ki matung ina economic blockade ki khongjang changsilakliba sing takthokadabani hairiduna mafum adudagi Kanglatombi ki Damdailong tamna changsilakpada Central Force na kuki khongjang doi singbu tear gas amadi mob bomb sing bakapsiduna tankhaikhibani mafum aduda nakal anigi marta chauna muknabadagi Imphal Dimapur lambi paringda pung ahumlom chatok chasin tawba yakidi hairi kukijo ki miyamna blockade asigi marta akan bo khongjang changsinba hawpadagi matangda Native People Committee Manipur giluchingba asangka sarna hai hojik Kanglatombi gi Damdailo area da maite amadi naga miyamna khongjang changsin minari bani khongjang asi committee gi executive member singasu lakni yengsili maramdi ngasi modbunglomdagi yamlaba Khunjasing thomjilakuna khongjang changsiliba sing takhaigani haibagi pau mangjongnan fangi hairi makna makhatana hai kuki community ki mioi singbu kari damak security ngak senduna airport fawba thindok thin tawriba kari no hangladuna thodu asi lenga ki karamba thoksillo hangki hawjik la loji haiduna naga amasung maitina kuki area da changbadi yadraga kuki singbu purup ani gi area sida chak thok chasin tohliba kari no hangki kari gi kuki gi area da maite changba yakribasi sahi helaklabani haiduna thoong asi lenga na yelhomi oiriba maite amasung naga singda minamduna hanthana yengbani makoina lakpa ngamlagadi security yauduna lakhalu matamdu makoi lakpa ngamra amasung ngamdabra haibu yengsi haki amoromdana sahi kun khakta ngairibi rap victim aman police station da mai thaduna sijakre hari police station gi officer in charge suspend chatkre nupa amana luhongduna yumban minargani thajala matungda ikai khumnaba mahan bikibi masagi sahi kun romta suribi nupi masa amana police station da thawdu asigi markta mahakna file tawba wakhatpagi matung ina thabak lokhat bidre hariduna masa matunda thaw hajin jaduna mai thar sijakre hari Haudo asidagi police station asigi officer in charge suspend chatkre haudo asi tha asigi kunga mathogi numidang pung taraga mathorum tarpada Uttar Pradesh ki Bishnor gi Kotwali police station da thokibani laiki trabi nupi asina police station asida latuna mahaku thajalaga ikai khumnaba mahan bikraba patungda luhong lasi haiba yarkidraba swaheri kuldagi Saurav Singha ko mioi amagi mathakta haukiba kumja 2024 da file tawkiba wakat adugi matung ina logi oiba thabak sing lokhat pidre haiduna police station asida wakalakibani Mamangi kumja 2025 tasu mahakna chap mana moongda wakat amasung police station asida file tawki mahakna haiba wahum sing tabiraktabdagi mahak masama police station asida lakibaga loinana mahaki koktaba mapana mai chakpa yaba thaw bottle amada haptuna puraklaba matung mangonda piraga masada hajinduna mai tharaga sikibini hairi haudo asi hek tokpaga mahak police station asigi personnel singna kannabagi damak hospital poki masigi matanga mahak phibam soksilakpadagi New Delhi leba Sabdarjang hospital da puraktuna makhatana layanki adugu mahak haukiba ningthauka numita kanba ngamdana lakidabani hairi haudo asi thokra matungda police ki maikidagi mahaki complaint ki matung ina charge sheet file tawre amasung general mioi adudi high court na fadana ba pirpa direction dagi fadabani adubu jenabani hariba Saurav amasung mahaki machimenau Gaurav asi hojik Kashmir gi army da station taduna leirabasu mahaku faruna ba police team ama thakre haina su pungdokre police ki maikidagi additional SP Krishna Gopal na wafum asi phongdok labasu thokdok tholiba police station asigi officer in charge Amar Singha
Rathodi service lagi suspense sakre hari ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅ ꯇꯦꯟꯊꯥꯔꯛꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ